ꯁꯤꯅ ꯇꯧꯍꯧꯔꯗꯕꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯃꯣꯛ ꯄꯣꯛꯇꯒꯤ ꯄꯣꯔꯛꯄ ꯑꯣꯛ ꯃꯔꯤꯟꯅꯦ ꯃꯁꯛꯁꯤꯁꯨ ꯌꯥꯝ ꯆꯥꯎꯔꯒ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯀꯩꯀꯥ ꯐꯖꯅ ꯍꯥꯞꯇꯕ ꯑꯣꯛ ꯃꯔꯤꯟ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯃꯤꯀꯨꯞ ꯑꯃ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯦꯜꯀꯝ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯗꯤ ꯄꯣꯛꯀꯤ ꯃꯔꯤꯟ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯝꯊꯣꯡ ꯀꯣꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯆꯥꯔꯅꯦ ꯁꯤꯅ ꯄꯣꯛ ꯂꯩꯔꯦ ꯁꯤꯅ ꯕꯤꯞ ꯂꯩꯔꯦ ꯁꯤꯅ ꯆꯤꯀꯟ ꯂꯩꯔꯦ ꯉꯁꯤꯒꯤ ꯄꯣꯛ ꯃꯔꯤꯟ ꯑꯆꯥꯔꯁꯤꯡꯁꯦ ꯀꯩꯁꯥꯝꯊꯣꯡ ꯍꯣꯗꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯖꯔꯨꯕꯅꯤ ꯏꯁꯥꯃꯛ ꯆꯠꯂꯒ ꯌꯦꯡꯂꯒ ꯐꯖꯅ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯨꯅ ナꯅ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯇꯅ ꯐꯖꯅ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯒꯅꯤ ꯈꯜꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯐꯪꯂꯤꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯃꯣꯛ ꯄꯣꯛ ꯁꯤꯒꯤ ꯄꯣꯛ ꯃꯔꯤꯟ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯛ ꯕꯤꯐ चिकन अचारसिंगजिने हाइरिबा आइटमसिंगजिगी प्राइसने अइना नाकन्दा थोहनजरिबसे आइटमसिंगजे महाउ येंबिनिंगबसिंगना डायरेक्ट मफमसिदा चलगा लौबिगे हायबसु यागनी अदुगा डिलीवरीगी खुथांगदा लौबिगे हायबसु यानी पाम्बिबा मियोसिंगना मसिदा थोहनजरिबा कंटेक्ट नंबरसिदा पाउ फोंबियो अदुदि मतम मांगदबिदा चाबा हौजलागे सिनाना तहौरदबने मईदे याबगी ओइनम्बो नुसिबदो फाव असम हाइबदो याबी मन नुसिबदिगा तहौगा वाव मोइजले 무서워. 저 우모로면 배하위. 길이 모로시라는 파자나마 삼점면.
ꯁꯤꯁꯦ ꯑꯣꯛ ꯑꯁꯥ ꯃꯍꯥꯎꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 200. ꯄꯤꯁ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯅꯥꯟꯅ ꯀꯛꯏ. ꯃꯍꯥꯎꯗꯤ ꯗꯪ ꯂꯥꯎꯊꯣꯛꯑꯒ ꯋꯥ sina bit si lupa sini sama nih. Oh, ini loh. Bếp này cái căng lẹ, cái nào y lẩu này vậy, rồi nó duyên cho sợ duyên thì kem kem nấu mà đi chắc cái gì cái tăng ra mà hỏng chứ rồi hỏng mà đi rồi thôi.
ꯋꯥꯁꯛꯅꯕ ꯌꯥꯅꯕ ꯍꯣꯔꯦꯟ 라스 ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ